Ngasigi wari ase asengma thokiba nupi oibigi ijat manghanbikraba victim oihoraba nupi ama khaki warini asengma thokiba warini wari ase hojajringaida wafam kharata thamjage mayamda video asina karamna rape victim amana awaba chaina khangi aduga makogi punsida karamna chaina sing asibu handle tawi masita natana makogi inspire oiba yaba wari kaya asina maram oiraga search tawduna victim story sing asi collection tawduna thiduna puthokjabani haikibada asoiba natai chadaba kaya yaurabaso ngakpigani ngasigi malem asida nupi nupa right chap mane nupa na fangba right pomba nupi so phanggadabani hairabaso hojik so nupi bu rape tawba asi lepa leite 2021 khaktada India manungda National Crime Report Bureau NCRB gi matung inna rape tawkibagi case 31,677 register tawki pung khudingi maraibak thirabi nupi nifu mapan muk rape victim oi haina pali masigi manungda ikaibadagi haidoktaba tumina laisin kibaso kaya marum yarunga dawribani ngasi lizaga dawriba wari asi malemgi chawkhatpagi lamjenda makok tariba USA da thokiba thodok amani May 10, 1998 Lindsay Maswagi Maswa mahaki luna tinajaba marub Lawrence ki store aduda laklami mafam adu yobadadi Lawrence ki mari matani haiba jihad kauba nupa ama leiramki mamangda Lindsay na amuk phawba ukhijiba miyoini store aduda Lindsay amasong mahaki mamaga punna thabak tawduna leibani adubu numit adudi asumna thoo haibaduna mahaki mama yawramde matam asida Lindsay se chahi tara humdoi subada ngairi matam asidadi ichapchapna mayangkang na leizaba sexual ga mari leinaba thabak amata karino haiba phawba khangjaba nate adubu mahakpu ijat manghanbigani haiba asidi mahakna nongmata khalludaba thodok amani Lindsay mafam asida case register gi thabak tawbani numit adu Sunday numit ni nungthilgi matamda Lawrence amasung Lindsay so yonba yawrami mafam aduda punna laiminarabanina jiyat ka Lindsay ga makhoi anidi matam sangna store aduda famduna amana amabu sakhangnaba oina wari sarami makhoi masen asum sport car gi maramda asum wari sarambadagi jiyatna Lindsay gi matangda wari saba horakhi madu tabada Lindsay amna hainadaba phaurakpadagi Lawrence ki manakta chatki adubu Lindsay na jihad ki matangdadi wafam amata hairamde pung ani makhai muk tarakpa aswaida Lawrence na Lindsay amasung jihad maningi kada thabak khara tawnaba tharami mafam aduda Lindsay na thabak tawduna leiringai jihad ikhang khangawdana Lindsay ki pambomda paiduna bathroom da chingsinki Lindsay na lawba horakpada jihad ki makhutna machin mensinki aduga mahaki aningba apamba pangthoknaba honaraki phibam sing adu urubada Lindsay asaba murti gumna chapleptuna leiki masa pumba lengbo otpangam khitre masidagi nupa asina Lindsay bu namduna rape tawbiki masigi matung jihad karimata tawdaba gumna bathroom dagi chatki numit asidagi Lindsay gi nupi ama oibagi nungaiba security pumba nupa asina manghanbiki mahaki masada wahang kaya ama mathanta hangjaki karigumba aina kanagumba amada hairubada makoina thajabigadra haiba asina kayara khanki Lawrence ta haininglabaso mahaki cousin makna tawramgani haiba ase mahakna hairurabaso thajabigadra mase matawkamdawna engonda thoklibano khanduna leiki minute 10 mo leiraba matungda Lindsay bathroom dagi tapna magi office room da laki mafam aduda Lawrence thokriba thautoksing adu karimata khangdabagumna tumina thabak tawduna leiramki Lindsay na office yoraba tungdadi jihad ki cousin Firas jihad pulawba laklaga leirambado Lindsay na su urai mahakna asum chatlingaida Firas na Lindsay da nangse nupa kayamaga leminaba nupi amakhakni asumna hairake masina takpadi jihad na Lindsay bu rape tawkiba ado Firas su khangi haibani jihad chatkraba tungda Lindsay kappa horaki asumna kablakpa asida Lawrence na kari tawrabage haiduna hangki mamai thangda khangba ngamlaktraduna yamna thamoi sokna mahaki cousin jihad na rape tawbikhre haina hairami masitabada Lawrence yamna wakhal nungaitana Lindsay bu konsinbirami ahanbadadi wafam ase kanamata da haidanaba mahakna hairamki matam pumbada Lawrence Lindsay gi damak lepi basaduna ngangki adubu asengmadi thodok ase makhoi masen manaraga sinba thodok ama oiramki numita silakpadagi Lindsay gi machena Lindsay bu lawba lakhi taping gari da kakhalaba tungda amuk kappa horaki mahaki mache aduda thokiba thodok pumba tamki thodok ase Lindsay na mayumdadi haiba pamlamde adubu Lindsay gi machena
mayumgi miyoisingda hairami. Pau asi tabada yumgi mama mapa machin manau pomba kaminakhi. Wafam asidagi mahaki mama polista report ama tawki. Masidagi policing aduna Lindsay bu asengbagi rape tawkibra khangdoknabagi damak hospital da puduna test tawki. Masigi athengma numidang asimaktada Jiyat bu mayumdagi faki. Adubu Jiyatna makhoi masen yanajaraga pangthokpani haina khumki. Adubu Lindsay na mahakbu force tawbani rape tawbani haina khumki. Numit kharani haukraba tungda mangonda thokiba pumba mangonda mayek sengna hanglakhi. Thaudok asigi matungdagi Lindsay na thaudok asigi matangda asum hena khanglakpadagi police station da chatuna mahaki case bu pairiba officer aduga unarami. Mafam asidadi Jiyatna tongan ba wari kaya liduna mahakbu mara leitaba amagumna uhannaba honarami. Lindsay na mangonda namduna ijat laukibani isana yade haiba sida leirami. Madam asida science and technology yamna kanna advance oiba natribanina mahaki rape test ki report adu khara thenglami. Report adu yaurakdringaida Lindsay ki case asi police na state prosecutor da sinaki. Adubu Lindsay bu rape tawbiki haiba asigi evidence tingthina leitaba maramna makhoina chumle khalabasu case asi drop tawki. Lawrence na nungtigi numit khudingi kauduna awaba kaya pirami. Masidagi amuk hana police report amuk tawki. Police na so amuk hana makhoibu phaduna civil case amuk hauki. Asumna yamna wana Lindsay na mai pakpa ngamki. Adubu thaudok asidagi Lindsay hapta amada anira counseling tawki. Depression ki guli kaya chaki. Numit khudingi TV yenglaga tumthadrabadi tumba yaramde. Asigumba awaba kaya asilanduna mahaki khangba kanba hodama leptaba asina ngasidi miyamna yamna pamnaraba TV shogi fauraba celebrity ama oiba ngamki. Hojik mahaki husband Will Campbell amasung makhoi anigi macha Jackson ga normal life ta hanjinduna nungaina leiri. Karigumba thaudok ase laibak thibadagi thoklabasu akiba karimata yaudana police ta complain tawgadabani. Karigumba ikaibadagi kibadagi complain tawdaba asina rape tawriba rapist adubu kankhatpa oina thoi. Masina matungda thoktaba yaramba thaudok kaya matungda so matau tamnaraktuna yai haiduna matau tamnaraknaba machak ama oirai haiba asina lamdam asida leiriba nupi khudingmakta khanghanjaningbani. Nupi nupa friend ama oina loina tinarabaso matam pumbada nupina wakhal fana khandokpadagi nupi kayagi ijat amaso even punsi phawba mangba yaukhrabani. Thaudok thokjingaida Jackson hauba haiba asina khwaidagi fai haibase kaubigano.